Kham thengna motpada nattana chaona pollution thokliba Imphal Kongba River da treatment unit ama Semgatnaba Turel asi mahousha gi phivam da laknaba hotnariba asigi Senpham Sanction Tourakle haina Environment and Climate Change ki Minister Thongam Biswajit na phongdorakli wafam asi Directorate of Environment and Climate Change na puthokpa kumja lising ani kun manga gi calendar phongbaga mari leinana Porompata Laiba Directorate Asigi Conference Holda Pangtokpa Thoramda Mahakna Phongdokhibani Environment and Climate Change ki Director Amadi Atai officials sing Yauna Pangtokpa Thoram Aduda Minister Biswajit na Hai Global Warming amasung Climate Change na pirakliba chaiting sing asi thengna ngamnaba State Nodal Agency da thogdang khara sinaraki Madude Environmental Clearance ki grant ki damag State Environment Impact Assessment Authority Semba Land Acquisition ga mari leinaba Social Impact Assessment ki report thaba State asida lairiba wetland sing kanaba gi damag Manipur State Wetland Authority Semba Pollute oiraba Turel sing rejuvenate tongnaba gi damag River Rejuvenation Committee Semba Chahi amagi action plan puthoknaba gi damag State Nodal Agency for Climate Change Semba asina chingbani sinarakli ba thogdang asigi manung channa kumja lising ani kunmari kunmanga gi oina thabak thoram kya paikatnaba gi pandam thambaga loinana project kharasu mapung fana loisenba ngamkhrei masida district level offices and district level environment monitoring cells semba laikhrei kumja lising ani kunmanga dagi kuntra fawbagi state environment policy amasung state environment report lising ani kunmanga puthoknaba hotnari Nambul River Rejuvenation Project mapung fana loisenba ngamkhrei Imphal Kongba River Rejuvenation gi damag Sanction Tourakle Akampat Jubras Pali Takhok Usoi Pokpi amadi Asai Lokland Matai water body sing Semgatnaba amadi Maru Iba Pokri singsu Semgat Sagatnaba gi thorang leire Turel sing da fatahaudi amasung plastic ki potlam sing sengdoknaba gi project NEC na ayaba pirakle Yaral Pat Jaimeng Lake Waitho Fumnom Pat amadi Utra Pat kanaba gi thabak thoram singsu akan mong da paikhatli haina Minister Biswajit na phongdokhi thoram aduda mahakna makhata na hai manadaba wakolon puthoklaga aikhoi masel punsinba yadanaba sinbagi mahut chaukat lambida changsinba yagadaba wakolon da yumfam oiraga apunba Manipur ama semgatminasi Manipur gi irang manung asida environment amadi Tungi yumbi kanabagi pandam da changsiliba popi anthatpagi thabak asi mathang chahidagi ti tawdanaba popi pambi tharagumse madugi mahut henna senthok laigadaba amadi tungi mirol dasu chaiting phangloidaba atai pothokna mahut silase popi pambi thabada amadi yanthatpada changhaliba matam asi makhata na changhan dabagi thorang tawba na pumnamakki afaba oigani aikhoi khudingmak na ngapiba amasung kaukthokpa haiba wakalon asida punna thabak tominarabadi chaukhatpa amasung nungaiba Manipur ama soidana oiba ngamgani haina Minister Biswajit na makhatana phongdokhi fattaba posa kharana koi je manghanabagi honarakpa aduga aigi paisa khaktagi yenga kanda koi singi atai mafamsida ai community ama khaktagi nate Masida ama oibeyai ngasi maksu violence laina aikoina ngasi forest department manwaina police ki mateng pangbirka honorable chief minister gliching makhada aikoina paikhaleba environment ki phananaba honaba matamda environment je not only aikogi laiba river adugi natana environment habidi kaino akoi youth sing ji environment amani laiba posing phanada akoina nisagi ko nom kangdana kathali se mathang dagidi masi anobu sahi lakpadagidi alternative oiba porto noina pamudu karino economically groom tawgadaba hena pacha thoknabadu karino akoi sarkar da suggestion tawbiyu forest department da paw pibiyu koi khanara kanda koi sarkar na matung chana pijage aduga popi yanthatpada matam manghanba popi yadabda khanaba aduga popi sina tholakadaba koi generation na tawdu icha gi wena khanbaje lepasi aduga akoi lairiba miyoi basida ina paisa phanarak lairga jo ina jakiba matam da paisa du kaimta kanaba leite adu miyang gi oina thabak tawmina bagi appeal tawjibol oina popi thaba lepi ro adugi 31 lakh December se lakpa matung dagi anawda mathang dadi popi yanthale habi pause lehelagum je habase Manipur gi sin thungna lairiba praja singda ingasi appeal torga request torga ai haja hoge